ngasi oiba tongan ba page kharagi poseng collection tawdringagi mangoinana nungthil pause gi sipong ama oiriba kangla paudagi lokhatjaraga thamjage Churachandpur da maramadi Zomi phuruk ki marakta nahonana ungkhanarakpada miyoi ama laikhidre kaya amana asopa nangkhre internet shutdown tawkhre haibo phamasina ahan boina kudul tamjage amadi video sibu meng tabiri bu punamakpu Loktak Mapao updates ki mekaidagi taramna okchabaga loinana ikai khumna uchari amasong soiki lankibada ngakpiyu haiba wapam thamjari Churachandpur da ngarang numidang mar amadi Zomi phuruk ki marakta nahonana amuk ungkhatnabaga loinana miyoi ama laikhidre kaya amana asopa nangkhre numit mangani mobile data shutdown tawkhre loinana Zomi student federation na matam kaktana shutdown chu Laothokhre thodo adugi matangda di Hindu pause de piba report ki matung ina ngarang numidang Churachandpur town da Zomi phuruk ki kangbu amana makhogi phuruk ki oiba phiral ama yungnana ba honarakpada ungkhatnabagi thodo adu thokibane Zomi phuruk ki phiral adu yungnaba honabada mafam adu da leiramba mar kanglup ki miyoi singna thingnaba honaki maduda su kanglup ani gi marakta ningai sangdanarakpadagi miyoi ama laikhidabane laikhidraba miyoi adu laropui pakhumate chahi yankhai ga humdoi kawi hairi thodo adu thokpaga security force na mafam maduda sangsinduna irang adu laksinana ba akan mamong da honaki maduda khosaunaraba miyamna security force ta nungna chingba thomjilaki hairi hogjingmaki oina irang laiba mafam singda RAF na chingba central security force sing thamduna makata na pamdoba thodok sing thoktana ba security ki makaidagi angamba thakta honari thokliba irang asi laksinana ba security force na Churachandpur town gi akoibada flag march tuna miyamna yumdagi mapan thoktana ba khangan khre hairi marak asida Zomi student federation na Churachandpur da matam kaktana shutdown chatharagani haina ngasi Laothokhre federation asina thadorok pachol amagi matung ina emergency shutdown asigi manungda makhal khudimaki mahaushagi oiba thabak thorom sing lepkadabani school college dukan amadi business establishment sing honglon gadabani miyamna yumdagi mapan thokpi ganu hauzik oiriba phibam asi pagalaktri fawba emergency shutdown asi makhata na chathakigani hairi panba yabadi maramadi Zomi gi khonabagi thodok adu tha asigi taraga taretta sakangdabasingna mar inpuigi general secretary Richard Lanchanpuya phurambadagi horakibani irang asina maram oirega miyoi kaya aso apan nangkibaga loinana Churachandpur town da lengakna pamdaba thodok sing thoktana ba curfew thamduna lakkibani marak asida ngarang mar inpui Manipur amadi Zomi council gi marakta yana warol khuyek pinaduna irang adu luishinbagi phibamda lakkibani adubu yanaba purakiba adugi matung matam ikan kanadana numidangda amuk nauna irang tholakibani amaromda Churachandpur da nauna irang tholak asigi matangda Churachandpur district ki manungda lairiba kuki jo phuruk ki MLA tarukna nakal animak ki miyamna pungning phathaduna tangdu leitaba purakna bahona minasi haina appeal tarakli hiramasiga mari lainana kuki jo phuruk ki MLA taruk MLA Pursanglur Sanate MLA Jagin Balte MLA Lepjamang Haukip MLA Khaukte MLA Paulian Haukip amadi MLA Lunthangna punna khuyek piduna thodorok patchol amana hai haukiba numit kharni asida Churachandpur da thokliba irangasi yamna lebakthibani masina maikai asongi tangdu leitaba amadi amata oiba machimana oina himinabagi wakhalonda achoba kaya ama piri communal oiba wakhalon thadoktuna tangdu leitaba hanjilakna bahona minasi haina phongdorakli Pauksi asigi makatana Manipur lairiba civil society organization sing punchinduna amata oibagi kholawlong minasi haiba AT gi luching purel korongan bakhuman gi wafam thamjage arambai tingol gi luching purel korongan bakhuman na haikre Manipur lairiba civil society organization CSO sing punchinduna amata oibagi kholawlong minasi arambai tingol na pangal thona puthuktuna lamdam asigi damak mangjil thajage wafam ase arambai tingol gi miyeng makada unveiling ceremony of the 10 martyrdom gi Thauram ngasi yumnam palok singjenda athobusinggi nauna saba ningsing pura maikum hangdokpagi thauramga mari leinana phongdokhibani korongamna makata na haikibada iramdamasi kannabagi damakta yumgi karisu khanba tawdana tholokliba nongma nongmagi karem kathainaba hingalakli Manipur da PR thamjilakibadagi ima leibak kannaba tholokiba masa masaki atatai tahanba amana amabu chingthabagi karem kathainabagi thongasina iramdamasibu kannaba honabada matam changkhigani Manipur da laidiba CSO lupunama punchinduna iramdamasibu kannabagi damak amata oibagi wakhalon amabu thukpiyu masida arambai tingolna mingchat amata lawdana pangal thona puthokduna mangjin thajage haina phongdokhi thoramadуда ichamgi hanagi president nongthomam Rajendra Boy arambai tingol gi luching porel korongan bakhuman khwaraman imakaichel joint coordinating committee for peace ki convener Laisram Mema peace committee ki kanglaipak Manipur ki president Khamukcham Rajesh Mitai Arambai Tengol gi Army in Chief General Asem Kanan Arambai Tengol mobile team gi in charge Samanandana athoiba mitunglen oina saruk yaki thoramadu da saruk yaki bisingna laikhidraba athoba taragi khubamda hailei katuna ikai kumnabu utki
Makha satarkpada Kanglipaki Mairadagi Lokhotcharaga Thamjage Thiba Khangdana Leiriba Mukesh mobile track tawbada Jawjangtek area da phangmana mafam adwaida leiramgadra haibagi thajaba lei haiba Maheshwar Thanawjamgi wafam thamjage Imphal gi Kaishampa Laimajam Lekaida Leiba Luangte Mukesh mangkibadagi Thiba Khangdana Leiriba asida mari leinana ngarang numidawaram Security Advisor Kuladip Singhana Republican Party of India RPI Athawaligi National Secretary Maheshwar Thanawjamga Security Advisor Kuladip unaduna wari sanakre haire Maheshwar Thanawjam Security Advisor Kuladip unaruba matung CM Secretariat ki mamangda permission unabada mahakna phongdokibadi mafam khangdana leiriba Kaishampa Laimajam Lekaidagi Luangcham Gyananjagi machanupa Luangcham Mukeshpu tekta kaidana imung manungda senabinaba Security Advisor na angamba upai sinabiyu haiba wafam asi haijaki Security Advisor na su angang asibu kanaba top official sing yawn chingnaba area sing da thibagi khongjang sangsili hospital da ukiba CCTV gi footage ta natana angle khudimakta CCTV gi footage lokatuna angang asi kadom da chatkibagi haina kanna thijili haina su advisor na thajaba pirakhi Manipur da PR laibanina Central Force ki full authority lairibani India da natana malem pummana Indian Force asi aduki advance oi haibasi malem pummana khanglibani advance oi bagi thajaba asi mangan biganu haiba wafam asi haikibada Security Advisor ki thajaba asi mangaloi haibagi thajaba pirakhi Amarom na ngarang Jawjangtek ki Lambung Village ki Chief Chairman Henkho Pao Haukipna aiba warol ama throkli ba wafam asi kadai phawba chumi natraga lali haibadu thiba khangdana leiriba angang asina tekta kaidana phangwa matamda khangani amadi mangkiba angang asi mobile phone track tawba phangkiba mafam adu Jawjangtek tani masi official oiba wafam ama oibana Jawjangtek haina pallibani aduna Jawjangtek natana karamba mafam kangadawribano haina su phongdokhi Pauksi asigi makatana Speaker Saita Bhattana MLA kaya amata oina punchinba ngamle haibadu Citizen Club na pangthokiba yoksang sport loishinbagi thoramda saruk yaduna mayek sengna utkre Manipur gi lengak sasan pairamba BJP lengak utaiduna president rule amadi initiated suspension thamduna leiriba Manipur da anoba lengak ama semba yabagi BJP gi MLA sing suna leirabasu amaga mot manadabadagi punchinba ngamdana leiringai cherak asida Manipur Legislative Assembly gi Speaker Toksom Saita Bhattana MLA kaya punchinba ngamle haibadu Tabang utpa ngamkhre haibasi Citizen Club soibam laikai wangkai kunau Impal East Manipur na sinduna pangthokpa yangkai manga suba Annual Sport Festival 2025 ki loishinbagi thoram March 13 ta pangthokibada Speaker Saita Bhattana Chief Guest oina saruk yaduna punna BJP gi MLA kaya yauna punna MLA 19 na saruk yakiba aduna mayek sengna utpa ngamkhre hairiba yangkai manga suba Annual Sport Festival 2025 loishinbagi thoram aduda Speaker Saita Bhattana Chief Guest oina saruk yaki aduga singjangmai ACG MLA Yumnam Khemchan Singh Hyanglam ACG MLA Radesham Yumnam Lamsang ACG MLA Sorokhaibam Rajen Singha Thangmaiban ACG MLA Khamukcham Jaikishan Singha Hairok ACG MLA Thoksom Radesham Wangjing Tenta ACG MLA Pangnam Brojen Singha Uripok ACG MLA Khwarakpam Ragumani Singha Kairau ACG MLA Laurembam Rameshwar Mitai Kaishamtong ACG MLA Sapam Nisikanta Wangoi ACG MLA Khoraijam Loken Singha Mayang Impal ACG MLA Kongkham Robindro Jiribam ACG MLA MD Asabuddin Thanga ACG MLA Tongbram Robindro Tikau ACG MLA Sheikh Nur Hassan Urkhul ACG MLA Ram Muiba amadi Tamilong ACG MLA Janghem Lung Panmaina Chingbana Guest of Honor oina saruk yaki adugo thoram adugi Chief Host oina Wangkhai ACG MLA Thangjam Arun Kumar na oiki loinana thoram adugi President oina Citizen Club ki Naurem Mahendras Baitaina oiki thoram aduga mari leinana Chief Guest ki warol pidaduna Speaker TI Saita Bhattana phongdokibadi lebaki oiba apaba thabak kaya tongningmana wakal chanajaba lebaki oiba thabak tawjaningba MLA sing punchinduna amat oina chaminaba haibasi ahaki apamani Hairibu ufam asida yumfam oiduna akhoi mayam amata oina punchinbani ireibak asi kandaba yati haiba ufam asida yumfam oiribani mathangdasu Citizen Club na baton tawbirau punna saruk yajagi haina phongdokhi Speaker na makata na phongdokibada ngasi lakliba MLA khara asi natana amuk hena lakige ngasi thoram asida saruk yariba MLA sing asi matung pangthokpa thoramda baton torokpa matamdadi MLA oina phamdaba yai karigumba post amamam pairaga phamlamba yai ngasi gi thoram asiga mari leinana Citizen Club ki damakta karigumba tawningbani adubu hojik oidiba pibam asina adu tawgani haiduna miyam mamangda phongna laothokpa ngambagi pangal thongna leitre matungi thoramda saruk yabada thongna leina phongna tawgadaba thabuk adu tawgani haina laothokpa ngambagi thongna adu hapiyo haiki makha satharakpada Kwakaitel 360 hairiba PSSC gi post amani kholokhotchadaga miyamda kodol tamjage Narendra Modi Manipurda laklaba yai haiba wafam phongdokli Churachandpur kuki amadi paite chawna khuthoknare misi mina yaure tubongda leiramba kuki sing paktakna paite singna tanthokre hairi
Makhatana Jelairong United Front na innocent ayambu maral sirakre oiroidaba manglanda naga praja miyamgi I chuptuna masa masagi kanaba hojik phawa leptana lauri haina maral siri Makha satarakpada aroiboina National Highway 2 amani National Highway 37 da pochai puduna lakpa gari Imphal la tunglari hairi National Highway 2 amadi National Highway 37 da lamdam asigi tangai fadra nongmada changdraba yadraba pochai puduna lakpa gari saniga taruk amadi chahunga amma hairiba lambi asida apanba yaudana pusilakre makhatana pochai pusilakpada khudongthiba thoktanabagi damak chingningai oiba maphamsingda security force nakan bachikin thorong lokhotki Manipur district punamakta pamdaba thodok thoktanabagi damak chinga masung tamda punna checkpoint chamaga mapan hangduna achat awang sing check tawbagi thabak sathakre haina Manipur police control room na thadorokpa cherolama na khangalakli haibo phamasi thamjaraga ngasigide matang saida loisanjare